Malemgi atei mafam singda pak sanna pangthokpagum Thoubal dasu District Health Society Thoubal amasung District TB Officer Thoubal na sinduna Malemgi nifu mga suba TB degi palan thouram Wangbal da leiba IRDEO gi holda pangthokkhre thouram aduda Deputy Commissioner Thoubal Yumnam Robita District TB Officer Dr. Yumnam Samin CMO Thoubal Dr. Y Nokul amasung National TB Elimination Program Thoubal Unit ke District Coordinator TH Stefina thouram gi athoiba mithung thouram mapu amasung akhanaba mithung oina saruk yaki thouram gi saruk ama oina Thoubal District ta TB muthatnaba hotnabada achauba thodang laukiba asa worker singdasu mana piduna pukning thogatki loinana TB screening test amasu pangthokki thouramga mari lainana wa ngangbada Deputy Commissioner Thoubal Yumnam Robita na hai TB laina asi haujikti yamna laina layengba ngamle laina asi maru phangna muthatnaba hotnabada aikoi puna saruk yaminasi haina miyamda apil tauki koi layengba ngamba disease amanina TB roidabani adune ana ek mabu power ba like maina na re kotle hai tardi adui tardi koi test tokpiraga tuna layeng kokyain business na aidagi phagoi gani koi gi TB muk panchayat na yamna taukningai ni koi gi district da panchayat ama koi degi angatlaga koi pura TB imta leitre tugi panchayat tudai na certify tawraka ngasi koi certificate kai gayen jagani aduga sumaina tawduna atopa gram panchayat mayam sisu koi mi kudingmakta test tawthokpidana mi kudingmakta akoi laina se leite na pangthokpiradi akoi gi district se yam tuna akoi TB muk district haidar adugumba magi aim ama tawsi